ꯍꯧꯈꯤꯕ ꯄꯨꯡ ꯀꯨꯟꯃꯔꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯤꯅꯤꯌꯔ ꯂꯤꯗꯔ ꯖꯌꯔꯥꯝ ꯔꯥꯃꯦꯁꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ, ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2026ꯒꯤ ꯃꯦ 3ꯗꯒꯤ ꯆꯥꯛꯄ ꯍꯧꯔꯛꯈꯤꯕ ꯃꯩ ꯑꯗꯨ ꯉꯁꯤꯁꯨ ꯏꯪꯊꯍꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯖꯨꯟ 4ꯗ ꯃꯦꯝꯕꯔ 3ꯅ ꯁꯥꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯝꯃꯤꯁꯟ ꯑꯃ ꯁꯦꯝꯈꯤꯕꯅꯤ꯫ ꯀꯝꯃꯤꯁꯟ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯂꯥꯟꯈꯠꯅꯕꯒꯤ ꯃꯇꯝ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛ ꯌꯩꯊꯣꯛꯇꯨꯅ ꯂꯩꯕꯅ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯟꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯁꯤꯅꯔꯤꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯨꯝꯖꯥ 2026ꯒꯤ ꯑꯣꯒꯁꯠ 1ꯗ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯇꯅ ꯅꯠꯇ꯭ꯔꯒ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯅꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯅꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯅ ꯗꯤꯃꯥꯟ ꯇꯧꯔꯕꯁꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯌꯣꯛꯇ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯄꯨꯈꯠꯅꯕ INCꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯂꯩꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯒꯚꯔꯅꯔ ꯐꯥꯎꯕ ꯏꯝꯐꯥꯜꯒꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯔꯥꯖꯚꯕꯟ ꯐꯥꯎꯕ ꯍꯦꯂꯤꯀꯣꯞꯇꯔꯅ ꯆꯠꯈꯤꯕ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯚꯝ ꯀꯗꯥꯏ ꯐꯥꯎꯕ ꯁꯣꯛꯆꯤꯜꯂꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯂꯒ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯁꯪꯒꯥꯕ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯆꯠꯇꯨꯅꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ CSOꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯐꯥꯎꯕ ꯎꯅꯗꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫